ngasi thokhiba thodok wathoksinggi matangda phongkhiba numidang waremgi pauchesingdagi maroiba khara lokhacharga miyangdamakta paudamjari ahanbada paunil khon pauchedagi lokhachage lenga ke ayaba yaudana koki singna sajilamba thong yengshinba chaluba security amadi official team kogi nupi singna sanghan khedre pathokchage taminase sugunu police station gi manung sanna leiba Chandel district ki ke molnom khulda mafam aduda khundariba koki singna manipur lenga ki ayaba amata yaudana Manipur River की मथक्ता RCC की थोंग अचौबा अमा मनिंग तमना साब की थबक चाथरकपदा लेंगाकना तुमिना लेसिल्ले हाइबगी पाउ ngarang pauche singda sabak phaklakpadagi ngasi mafam aduda Manipur police की टीम अमा चांगसिनबा सेम साखरे हाइरी पाउ असिना हाइ कुकी सिंगना RCC की थोंग सागतलिबा मफम अदुदा SDO sakpi karong amadi OC sakpi karongna lusingduna BSF yauna masing yamlaba police की कांगबु अमा संगसिनदुना थोदोक अदुगी चप चाबा रिपोर्ट अमा लौनबा अमदी अथिंगबा पीनबा चांगसिनखिबनि हाइरी अदमोइनमक पुलिस की टीम अदुना सुगनु यौरकप मतमदा असम राइफल्स की कांगबुना मफम अदुदा चांगसिनबा मतमदा खुदोंथीबा अमदी पामदबा थोदोकसिंग थोकप याय हाइना पाउ पिरखि हाइरी अमरोमदा पुलिस की कांगबु अदुना मफम अदुदा तमना लाकपगी लंबीदा कुकी नुपी सिंगना लंबीदा उवा फजिंदुना थंबगा लोइनना लंबी थातुना पुलिस की कांगबु अदु असंघन गिद्रे हाइरी हिरमसिगी मतंगदा पाउचे असिना फंगबा पाउगी मतुंग इन्ना नुमित खरानिगी ममांगदगी के मोलनोमदा तारिबा कुकी सिंगना मनिंग तमना लेंगा के अयाबा अमता याउदना मणिपुर रिवर की मथक्ता RCC की थोंग अचौबा अमा साबा हौखरे थोंग साबगी थबक खुमांग यांगसिन्ना संगसिल्ले हाइबगी पाउ ताबदगी DC चांदेल मयांग लंबम रामेश्वरना पाउ फंगबदगी था असिगी कुनमाथोइदा DC ना कांगलोन काइना थोंग साबगी थबक अदु लेबनबा खंगहनखिबगा लोइनना मरी लेनबा सिंगना लौखटफम थोकपा एक्शन लौखटनबा ऑर्डर अमा थोखरबसु ngarang phawba thong sabagi thabak lepa leitana chathari hairi Chandel district ki ke molnomdagi Manipur river hek lanthokhibaga yamna samba lambi da Surachanpur amadi More taba yai hairiba lambi paring asida matam kaya gi mamangdagi aronba karbar tawba miwisingna chanaba lambi ama oiduna lakli hairi adubu Manipur river da ising saurokpa matamda lambi chathok chasin yadabagi awaba kaya lerekhiba adu kokhanabagi damakta kuki singna asietpa phirep amaga loinana Manipur river gi mathakta RCC gi thong asi sanaba phirep adu laurakhibaga loinana saba haurakibani hairi makhataba pauda kangla pause de gilakhachage nan Manipuri ama kaplamle bom langchilamle pathokchage ngasi nungthil pung manga rom tabada Thawbal district ki Yairipok police ki manung janba thokjom bengi mapada sakhangdaba singna nan Manipuri aba makhongda nongmaina kaplambadagi Thawbal district hospital da laikan nakre soktuna laikan nariba adugi maming Said Farooq Jamal Sahinifu Assam ki Gosai gaudagi hojikna Wangjing Sabal laikai da PBS supply factory da thabak suba yawa miyoini hairi amorom ngasi ayuk pung tara rom tabada Wangoi police ki manung janba Wangoi Longjam Laikai da leiba Manipur lenga ki forest department da chief conservation oiba Longjam Joy Kumar sahi yankai manga apokpa leikhidraba kuberi gi yumda sakhangdaba singna bom nangsilamle hairi police dagi phangba pawgi matung ina bom adugi manakta aiba chirol amada last warning Sir Joy Kumar CC by KCP Noyon Burma base haina iba chirol amasu thamlamki hairi bom thamlamagi paw tabadagi police ki bom experts team ama laktuna bom adu ayuk ki pung 10 makhai tabada lokhat khre hairi